Hello everyone, welcome to MahaoMakhal. MahaoMakhal na mayam muna taram na uksari ngasi dia hang mayam famda Kangsoi Thongba gi video uchagi mayam meeting taminasi hawai bi hawai tharak alu angang bagi matam loikhraga su Kangsoi se adum mahau lein adum chabe ai ko ado Kangsoi se thongno idong te ina hawai rasma se pung train thoi tingle pung train thoi tingle ba matung da hawai rasma se phajana pop tho ac gi pop thok la ba hawai rasma se ina pressure cooker si da hapchil lani ko aduga yam da bida ising sigi glass ma sa sima hap lani aduga pressure cooker si khum khum jilaga ahum la kam halani ko ahum la kam halaba matung da gas ki flame se low da thamlaga minute 3 9 mu sum yai raga thamlani om laga thamlani aduga sumaina hawai rasma se minute 3 9 om matung da swain leire ko ado yare yam hena mun badu so haw tamni ba ado adum Kangsoi se loling ai de so dum ma sa je dum mun sin lakani de ko hekta toy gai mulaga di horen Kangsoi de ko so haw te ko ado si kobi mana ama khatang leire khamen sin ba ani leire tilhau tangkhai ama aduga sing pikpa macham tang ko sing yam hapa haw te na Kangsoi da aduga ngamu leiro macha ahum dang leire nga se khatang di wan le ni maram de jikti kai haini po chai se phanga roidra habagi pakhatana ina nga si pangyam yam na hap tre ko ngamulero se maru marang sing se loin lokthok ani ko aduga khaga da basaruk sing chu lokthokrani aduga mapangi lawbagi akab do adu su lokthokragani aduga si je Kangsoi da hap toine ko phajana ina ngahak tang tingaga chamtho obane ko Kangsoi gi mayan sing se sembal rabdina Kangsoi da hawna bangari se ai harap lokthok ani pura mun banata bida mun amulap trokpa matam da adu khoba lokthok ani do ngari se lawba loiraba matungda aina isingda haplaga amtang phajana chamtho ani ko yare Kangsoi gi mahi oina ba ising se aina sumaina sahalaga thamle ko sumaina sahala thamlo tungda sawhalani sawhalaga minute ani gumba thamani sauri gai horen insang mahi do hawa hendoini na ko ising se mundraga di Kangsoi do hawte dena ko ado sawhalaga minute ani muk thamlo tungda ai tilhau tangkhai ama haplani ko tilhau se haplo matungda minute ani gumba sawhalani tilhau haplo matungda huji kobi mana ama ka ina ngasai thachagib do adu do mu haplani aduga kobi mana siga tilhau siga mu ngahak sawhalminarani ko kobi haplaga ngahak sawlo matungda maru lokthokraba khamen sinba ani se amu haplani aduga punna khamen sinbaga tilhauga kobi ga sawhalani ko khamen sinba se khaji khaji mulakle huji sing khitang haplani ko aina ngasai lojakhib do aduga ngamule ro se aina ngasai chamthok jakhib do adu do amu haplani saigi rasma aput do mu haplani ko duga rasma se haplaga ngahak sawhalani ngahak sawlinga sida aina saigi ngari do aduda morok mari khak aina lawrabane ba sigi lawtho aba morok mari se haplani aduga ngari siga morok siga thum hapta bida amu swaina takharani Kangsoi thongbagi mahi asab se si khabai se ahum lawtho age aduga morok ngari ga takhai besida haplaga mu punna takhai minarani ko si se ai Kangsoi da hap toine bako ado si Kangsoi si ju phajana saure ising se aina khamda phajam mulamani ko ado si jiki morok ngari ga takhai do loina bak natabida khara hapage loina bak hapadi yamandok male ko rajma palak kobi mana khamen sin bagi Kangsoi si de ai muro atek ko hapjadi muro angang ba ngasai lawgib da adu khatang ne ba ina hap toise morok ngari ga takhai se haplo tungda ai jik chanaba changda thum haplani ko chanaba changda thum haplo matungda insang sidai sigi palak manase khatang hapchagi ko yam dabida palak manase yamna haplaga su mangonda lahing manam gumba ma nambado adudo hawte buko aduna aina pangyam yamna haptabane buko yamna haptraga di mai manam do namdeba hairap khuna patpat thachage thangna tebida ko thang sijina dabida sigi palak se sina Kangsoi sigi mahau se hene hengar hale hai tare ko rajma ga khoigi khamen sin baga dang thongbu su yai adubu kobi mana ma ha kiba palak yam dabida mana khara hapasina Kangsoi sigi mahau se hene hengar hali ko palak mana se haplo matung da di just minute ama makhai muk tang sawhalani ko aduga phadigom haplo matung da minute makhai muk tang sawhalani aduga dum inchang se muthat pa yarani ko aduga hena mahau leina ba inchang se muthat la matung da phadigom atik ba khara muk chai selani yam laina mahau leina adum thongba yai palak se mathanda thongba budi natraga palak yamna haplaga thongba palak si insang do adudi magi lahing manam namdo khara dum yaudei dina adubu palak ne hawai rajma ne kobi mana amtang haplaga
kobi mana amatang natraso adum khara adum hapiraga ko aduga khamen sinba khara haplaga alu haptabida sumaina kangsoi thongba sisu adum machanje pangyam yamna changdabda adum hawe haitare ko adudi ai video sing asidi matang sida losinjarage yengbiri singbu thagatchari